Multipurpose Club Hiyangthang na Organised Touduna First State Level 9A Side Village Open Football Tournament 2025 ngarang Hiyangthang KANGJEIBUNG da ngarang Houdokkhre. Tournament anduna Houdokpagi thoram aduda MP Maharaja Laisemba Sana Jawba Hiyangthang Gram Panchayat ki GP Sarangthem Silasana Devi Wangway Assembly Constituency ki ex-MLA Oinam Lukhoi Social Activist Dr. Kiran Yendrembam Amadi Hiyangthang Lairembigi Maru Oiba Miyoi Kiana Chief Guest President Amadi Guest of Honor Oina Saruk Yaki Thoramaduda Folk Song Amadi Thawal Jagoi Singh MPC Club Hiyangthang na Miyamda Khudol Tamki Chief Guest ki warol piraduna MP Laisemba Sana Jawbana Fongdo Kibada Manipur na sana khotnabagi lamda hena hotnaba mathau tare sana khotnabana aikhoi masel gi marakta discipline team spirit amadi masamo phanbagi mathakta mama lebak nungsibagi nationalism soidana sagatpa ngamgani haiba wafam thamki social activist Dr. Kiran Yendrembam na haikibada football masana asi pukchel pikpa wakal thenba mioi singi game ama nate fraction of second da decision loba ngambagi amasung team gi apunba wakalon sagatuna team spirit sagatpa ngambasu darkar lei haiki